ꯃꯥꯟꯖ ꯑꯃꯗꯤ ꯋꯥꯡꯂꯦꯟ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯡꯃꯇ ꯈꯠꯅꯗꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜ ꯋꯥꯡꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯊꯤꯔꯁꯤ ꯍꯥꯏꯅ ꯋꯥ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯥꯟꯖꯅ ꯍꯥꯏ, "ꯄꯥꯈꯪ ꯀꯨꯏꯅ ꯑꯣꯏꯔꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯏꯇꯥꯎ? ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯊꯥꯗꯣꯏꯁꯦ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ, ꯑꯗꯨꯒꯅꯦ ꯂꯨꯍꯣꯡꯊꯣꯛꯑꯒꯦ꯫ ꯌꯥꯝ ꯐꯩꯅ, ꯑꯩꯈꯣꯏꯁꯨ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯗꯨꯅ ꯂꯩꯔꯕꯅꯤ ꯈꯪꯉꯕ? ꯑꯗꯨꯒ ꯅꯪ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ? ꯁꯤꯕꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯑꯣ, ꯐꯩ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯛꯂꯤꯕ ꯊꯥꯅꯦꯜ ꯅꯨꯃꯤꯠꯁꯤꯗ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯦ꯫ ꯍꯣ ꯐꯔꯦ ꯆꯦꯜꯂꯣ꯫ ꯑꯗꯣ ꯅꯪꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩꯅꯕꯨꯗꯤ ꯊꯥꯗꯣꯏꯗ ꯈꯔ ꯊꯨꯅ ꯆꯦꯜꯂꯁꯦꯅ ꯍꯥꯏꯕꯅꯦ, ꯑꯗꯨꯗ ꯃꯥꯅ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯕ꯫ ꯍꯦꯔꯥ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯍꯦ, ꯅꯪꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯃꯥꯕꯨ ꯆꯦꯟꯒꯗꯕꯅꯤ꯫ ꯑꯗꯣ ꯇꯧꯕ ꯌꯥꯗ ꯇꯧꯔꯤꯅꯦꯕ꯫ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯊꯥꯅꯦꯜ ꯅꯨꯃꯤꯠꯁꯤꯗ ꯆꯦꯜꯂꯅꯤ, ꯅꯈꯣꯏꯗ ꯊꯩꯔꯛꯑꯗꯕꯅꯤꯀꯣ꯫ ꯍꯣꯏꯅꯦ ꯊꯩꯌꯨꯅꯦ, ꯂꯥꯡꯂꯦꯟꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯂꯥꯡꯂꯦꯟꯕꯨ ꯄꯨꯗꯨꯅ ꯃꯇꯥꯎ ꯃꯥꯟꯖꯒꯤ ꯃꯌꯨꯝꯗ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯍꯣꯏ ꯏꯇꯥꯎ, ꯑꯩꯈꯣꯏ ꯂꯥꯛꯑꯦ꯫ ꯃꯥꯟꯖꯗꯣ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯏ ꯃꯇꯥꯎ ꯋꯥꯡꯂꯦꯟ ꯎꯕꯗ꯫ ꯅꯈꯣꯏ ꯂꯥꯛꯑꯦꯗꯅ, ꯑꯩꯗꯤ ꯆꯦꯟꯅꯤ ꯍꯥꯏꯔꯒ ꯇꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥꯅ ꯈꯜꯂꯨꯔꯦ꯫ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣꯗ? ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯡꯂꯦꯟꯒ ꯂꯥꯡꯂꯦꯟꯒ ꯆꯦꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯃꯥꯟꯖꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯥꯟꯖꯅ ꯍꯥꯏ, "ꯊꯥꯗꯣꯏ, ꯅꯪ ꯉꯁꯤꯗꯤ ꯍꯣꯏ ꯃꯥꯏ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯑꯩꯈꯣই ꯑꯅꯤ ꯉꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯜꯂꯗꯕꯅꯤ." ꯇꯥ ꯃꯥꯟꯖ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯊꯥꯕꯨ ꯍꯨꯏꯅ ꯆꯥꯏ ꯍꯥꯏꯕ꯭ꯔꯣ? ꯍꯣ, ꯉꯥꯏ ꯉꯝꯗ꯭ꯔꯦ, ꯌꯥꯝꯅ ꯉꯥꯏ ꯉꯝꯗ꯭ꯔꯕꯗꯣ ꯑꯩꯗꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯁꯦꯅ ꯍꯥꯏꯔꯛꯏꯁꯦ? ꯅꯪꯅ ꯌꯥꯈꯤꯔꯣꯏ ꯑꯃꯨꯛ ꯍꯥꯏ, ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯈꯔ ꯂꯩꯁꯥꯗꯨꯅ ꯂꯩꯈꯤꯒꯦ ꯇꯧꯕꯅꯤ, ꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯣ, ꯈꯔ ꯂꯩꯁꯥꯔꯗꯤ ꯌꯥꯔꯦ꯫ ꯅꯤꯉꯣꯜꯅ ꯀꯨꯏꯅ ꯂꯩꯁꯥꯗꯨꯅ ꯂꯩꯕꯁꯦ ꯃꯤꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯕꯅꯤ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯈꯪꯗꯦ, ꯑꯩꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯗꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯌꯦꯡꯉꯣ, ꯏꯇꯥꯎ ꯋꯥꯡꯂꯦꯟꯒꯤꯗꯤ ꯅꯍꯥꯟ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ, ꯃꯣꯏꯒꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅꯅꯤ ꯆꯦꯜꯂꯤꯕ꯫ ꯃꯈꯣꯏ ꯆꯦꯜꯂꯒ ꯀꯩꯗꯧꯔꯒꯦ? ꯏꯇꯥꯎꯒ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯛꯑꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ꯫ ꯅꯨꯄꯤ ꯆꯦꯜꯂꯁꯦ ꯍꯥꯏꯅ ꯄꯨꯟꯅ ꯍꯥꯏꯅꯔꯤꯅꯤ, ꯃꯥꯗꯤ ꯆꯦꯟꯈ꯭ꯔꯦ, ꯑꯩꯇ ꯉꯥꯏꯍꯧꯔꯦ꯫ ꯍꯣ, ꯃꯇꯝꯈꯔ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ꯫ ꯀꯔꯤꯒꯤ ꯃꯇꯝ ꯈꯔ ꯉꯥꯏꯕꯅꯣ? ꯑꯩ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ, ꯉꯁꯤꯗꯤꯅꯦ ꯆꯦꯜꯂꯗꯕꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯊꯥꯗꯣꯏꯅ, "ꯇꯥ ꯃꯥꯟꯖ, ꯀꯩꯅꯣꯃꯤ ꯅꯪꯕꯣ? ꯂꯥꯛꯑꯣ, ꯏꯇꯥꯎ ꯍꯣꯏꯗ ꯆꯠꯂꯁꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩꯅ ꯅꯪꯕꯨ ꯆꯦꯟꯗꯨꯅ ꯄꯨꯔꯛꯂꯗꯕꯅꯦ ꯍꯥꯏꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯎ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯈꯣꯏꯗ ꯊꯩꯔꯗꯕꯅꯤ." "ꯑꯁ, ꯅꯪꯁꯤꯗꯤꯕ!" "ꯀꯔꯤꯒꯤ ꯑꯁꯅꯣ?" ꯃꯥꯟꯖꯅ ꯊꯥꯗꯣꯏꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯊꯥꯗꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯟꯖꯒ ꯊꯥꯗꯣꯏꯒꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯃꯥꯟꯖꯒ ꯊꯥꯗꯣꯏꯒ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯂꯝꯃꯤ꯫ ꯋꯥꯡꯂꯦꯟꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯗꯨ ꯊꯥ ꯂꯦꯞꯈ꯭ꯔꯦ꯫ ꯊꯥ 5ꯃꯨꯛ ꯁꯨꯈ꯭ꯔꯦ꯫ ꯃꯁꯤꯗ ꯋꯥꯡꯂꯦꯟꯅ ꯍꯔꯥꯎꯔꯗꯨꯅ ꯃꯇꯥꯎꯒ ꯊꯥꯗꯣꯏꯒꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯇꯥꯎꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯃꯥꯟꯖꯅ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯂꯥꯛꯑꯦ." "ꯍꯩꯃꯥ, ꯂꯥꯛꯑꯦꯗꯅ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯩꯁꯤꯅ? ꯆꯥꯛꯀ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ, ꯀꯥꯔꯛꯑꯣ." ꯂꯥꯡꯂꯦꯟꯁꯨ ꯊꯣꯔꯛꯇꯨꯅ, "ꯊꯥꯗꯣꯏ, ꯏꯃꯨꯡ ꯆꯪꯁꯤ." ꯃꯈꯣꯏ ꯄꯨꯂꯞ ꯏꯃꯨꯡꯗ ꯆꯪꯂꯦ꯫ ꯂꯥꯡꯂꯦꯟꯅ ꯊꯥꯗꯣꯏꯗ ꯐꯅꯦꯛ ꯑꯃ ꯄꯤꯗꯨꯅ ꯍꯥꯏ, "ꯁꯦ, ꯐꯅꯦꯛꯁꯦ ꯍꯣꯡꯗꯣꯛꯑꯣ." "ꯌꯥꯔꯅꯤꯗ, ꯑꯩꯁꯤ ꯑꯗꯨꯝ ꯁꯦꯠꯂꯒꯦ." "ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯁꯦ, ꯍꯣꯡꯗꯣꯛꯑꯣ." ꯋꯥꯡꯂꯦꯟꯒ ꯃꯥꯟꯖꯒ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤ꯫ ꯋꯥꯡꯂꯦꯟꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯣꯛꯐꯦꯠꯇꯧꯅ ꯍꯥꯏꯔꯛꯏ, "ꯊꯥ 5 ꯁꯨꯖꯤꯟꯈ꯭ꯔꯦ, ꯁꯤꯗꯒꯤꯗꯤ ꯀꯨꯏꯔꯔꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯃꯄꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯕꯅꯤ." ꯃꯥꯟꯖ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, "ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯤꯅꯤꯀꯣ." "ꯈꯪꯗꯦꯗ ꯏꯇꯥꯎ, ꯑꯩꯗꯤ ꯄꯪꯉꯥꯗ ꯍꯔꯥꯎꯏ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯅꯤꯡꯗꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯍꯥꯟꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯅꯦ ꯃꯄꯨꯡ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯖꯔꯤꯕꯅꯤ꯫ ꯁꯣꯏꯗꯅ ꯄꯣꯛꯆꯁꯅꯤꯗ." "ꯑꯧ, ꯑꯗꯣ ꯅꯈꯣꯏꯒꯤꯗꯤ?" "ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ?" "ꯍꯦꯔꯥ, ꯅꯆꯥ ꯑꯃ ꯌꯥꯎꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕ?" ꯃꯥꯟꯖ ꯃꯁꯤꯗ ꯑꯣꯏꯔꯦ ꯃꯀꯣꯛ ꯁꯥꯕ꯫ "ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ," ꯇꯞꯅ ꯈꯨꯝꯃꯤ꯫
ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯗ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯆꯦꯟꯕꯗ ꯑꯩꯅ ꯍꯥꯟꯈ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯗꯗꯤ ꯅꯪꯅ ꯍꯥꯟꯈꯤꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯕ ꯊꯥ 5 ꯁꯨꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤ ꯃꯇꯥꯎꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ ꯍꯦꯔꯥ ꯑꯁꯤꯒꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯀꯩꯅꯣ ꯑꯉꯥꯡ ꯈꯔ ꯊꯦꯡꯅ ꯌꯥꯎꯕꯁꯦ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤꯕꯅꯤ ꯑꯁꯤꯒꯤꯕꯨ ꯀꯥꯟꯅꯗꯦꯁꯦ ꯆꯥꯛꯇꯨ ꯃꯣꯏꯅ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯍꯩ ꯂꯥꯡꯂꯦꯟ ꯆꯥꯛ ꯀꯩꯀꯥꯁꯦ ꯊꯤꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣꯅꯦꯍꯦ ꯑꯁꯦꯡꯕꯅꯤ ꯃꯥꯟꯖ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯍꯦꯟꯅ ꯃꯊꯃꯣꯏ ꯋꯥꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯁꯦꯡꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕ ꯇꯣꯛꯅꯔꯦ ꯊꯥꯗꯣꯏꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯛꯂꯤ ꯃꯥꯟꯖꯗꯤ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯊꯝꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯊꯥꯗꯣꯏꯅ ꯍꯥꯏ ꯇꯨꯝꯕꯤꯗ꯭ꯔꯤꯕ꯭ꯔꯣ ꯀꯥꯡꯈꯜꯁꯦ ꯑꯩ ꯊꯥꯖꯔꯛꯑꯒꯦ ꯃꯥꯟꯖ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯊꯥꯗꯣꯏ ꯉꯁꯥꯏ ꯏꯇꯥꯎꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯃꯆꯥ ꯑꯃ ꯌꯥꯎꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤꯔꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯎꯪꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯨ ꯍꯨꯟꯗ꯭ꯔꯤꯀꯣ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯈꯤꯅꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯍꯤ ꯌꯥꯝ ꯅꯧꯔꯤ ꯁꯣꯏꯗꯅ ꯃꯔꯨ ꯍꯨꯜꯂꯛꯀꯅꯤ ꯊꯥꯗꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯦꯟꯅ ꯄꯪꯈꯟꯅ ꯈꯟꯖꯤꯜꯂꯒ ꯋꯥꯈꯜꯗꯣ ꯋꯥꯅꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯕ ꯇꯝꯃꯨ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯟꯗꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯆꯥ ꯌꯥꯎꯒꯅꯤ ꯐꯔꯦꯁꯦ ꯇꯨꯝꯅꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯀꯥꯡꯈꯜꯁꯦ ꯊꯥꯖꯔꯛꯑꯒꯦ ꯑꯁꯨꯝ ꯇꯧꯅ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯟꯖ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇꯗꯤ ꯎꯔꯝꯗꯦ ꯃꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏꯗꯤ ꯍꯦꯟꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏꯁꯨ ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯃꯆꯤ ꯈꯨꯗꯤꯡꯗ ꯎꯪꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯎꯈ꯭ꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯃꯥꯟꯖꯒ ꯊꯥꯗꯣꯏꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯊꯥꯗꯣꯏ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯦꯠꯂꯤꯕ ꯃꯥꯒꯤ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯟꯖꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯊꯥꯗꯣꯏ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯤꯒꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯂꯥꯏꯐꯝ ꯀꯌా ꯁꯨꯔꯤ ꯅꯪ ꯑꯩ ꯆꯠꯇꯨꯅ ꯏꯆꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯣ ꯍꯥꯏꯗꯨꯅ ꯅꯤꯖꯔꯤꯕ ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯗ꯭ꯔꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯔꯣꯏ ꯊꯥꯗꯣꯏ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯐꯠꯇꯦ ꯃꯇꯨꯡꯗ ꯈꯛ ꯍꯥꯏꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯏꯆꯥ ꯑꯃ ꯐꯪꯒꯗꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯁꯣꯏꯗꯅ ꯌꯥꯎꯖꯔꯛꯀꯅꯤ ꯅꯪ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩꯕꯨ ꯏꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯏ ꯑꯉꯥꯎꯕꯤ ꯑꯩꯕꯨ ꯑꯗꯨꯒꯨꯝꯅ ꯇꯧꯒꯗꯕ ꯃꯤꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯕꯨꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯏ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯕꯤꯌꯨꯀꯣ ꯃꯄꯣꯛꯁꯤꯃꯒꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯊꯝꯗꯣꯏꯅꯤ ꯅꯪ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯤꯡꯍꯟꯅꯕ ꯈꯛ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯩꯖꯕ ꯅꯤꯡꯖꯕ ꯀꯜꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯃ ꯁꯣꯏꯗꯅ ꯄꯤꯅꯕꯤꯗꯣꯏꯅꯤ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯅꯤ ꯊꯥꯗꯣꯏ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ ꯅꯪꯅ ꯂꯥꯡꯂꯦꯟ ꯍꯥꯏꯔꯒ ꯏꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯏꯄꯥꯟꯗꯣ ꯍꯌꯦꯡ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯟꯇꯥꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯕꯅꯤ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯣꯏꯕ ꯃꯤꯅ ꯑꯗꯨꯛ ꯐꯖꯅ ꯑꯩꯈꯣꯏꯅꯤ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯩ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯁꯨ ꯆꯠꯊꯣꯛꯅꯤꯡꯗ꯭ꯔꯦ ꯊꯥꯗꯣꯏ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯑꯥ ꯌꯧꯁꯤꯟꯈ꯭ꯔꯅꯤ ꯍꯌꯦꯡ ꯆꯠꯂꯨꯔꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯑꯩꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈꯤ ꯃꯥꯟꯖꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯧ ꯑꯗꯨ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯃꯃꯤꯠꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯏꯄꯥꯟ ꯑꯗꯨ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ
ꯊꯥꯗꯣꯏꯅ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝꯁꯨ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗ ꯃꯥꯟꯖ ꯃꯍꯥꯛ ꯃꯊꯟꯇ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯃꯇꯥꯎꯗ ꯍꯥꯏ꯫ ꯑꯦ ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯒꯤꯁꯤꯕꯨ ꯅꯊꯟꯇ ꯂꯥꯛꯏꯔꯣ? ꯊꯥꯗꯣꯏꯗꯤ ꯃꯥ ꯂꯥꯛꯇ꯭ꯔꯕꯣ? ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯊꯥꯗꯣꯏꯁꯨ ꯄꯨꯔꯛꯑꯣ, ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯅ ꯍꯥꯏꯈ꯭ꯔꯒ ꯃꯥꯟꯖꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯃꯥꯗꯣ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯡ ꯂꯥꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯕꯨꯛ ꯌꯦꯛꯄ ꯊꯤꯟꯕ ꯇꯧꯗꯨꯅ ꯂꯩꯍꯧꯔꯕ, ꯑꯗꯨꯒꯤꯅꯤ ꯏꯇꯥꯎ, ꯅꯪ ꯁꯥꯎꯒꯅꯨꯀꯣ꯫ ꯑꯁ ꯑꯩꯅꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯀꯅꯤꯅ ꯍꯔꯥꯎꯔꯨꯔꯒ, ꯍꯣꯏꯁꯦ ꯐꯔꯦ, ꯅꯪ ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯥꯟꯕ ꯑꯃ ꯐꯪꯖꯕꯅꯤꯅ ꯑꯩꯅ ꯏꯄꯥꯟ ꯊꯥꯕꯒꯤ ꯊꯧꯔꯝꯁꯦ ꯈꯔ ꯐꯖꯅ ꯁꯤꯜꯂꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯈꯤꯕꯁꯤꯗꯤ ꯃꯥꯟꯖ ꯃꯥꯗꯤ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯎꯪꯗꯨꯅ ꯂꯩꯈꯤ꯫ ꯋꯥꯡꯂꯦꯟꯗꯤ ꯍꯔꯥꯎꯖꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯝꯂꯤ꯫ ꯑꯗꯨꯒꯅꯤ ꯏꯇꯥꯎ, ꯏꯆꯥꯗꯣ ꯃꯄꯥ ꯑꯩ ꯃꯥꯜꯂꯤ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯗ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯕ ꯊꯃꯣꯏꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯋꯥꯡꯂꯦꯟꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ, ꯑꯗꯨ ꯏꯇꯥꯎ ꯅꯈꯣꯏꯒꯤꯅ ꯀꯝꯗꯧꯕ? ꯍꯥ ꯀꯝꯗꯧꯈ꯭ꯔꯒꯦꯕ? ꯃꯇꯥꯎꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯃꯇꯥꯎꯅ ꯁꯛꯐꯝ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ, ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯅꯈꯣꯏꯒꯤꯗꯤ ꯀꯝꯗꯧꯔꯦ? ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯈꯨꯔꯨꯝꯂꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯇꯥꯎ ꯈꯪꯗ꯭ꯔꯦꯗ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ, ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯗ ꯁꯣꯏꯗꯅ ꯅꯆꯥ ꯑꯃ ꯌꯥꯎꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯥꯏꯕꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕꯁꯤꯗ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯁꯣꯏꯗꯅ ꯌꯥꯎꯖꯔꯛꯀꯅꯤꯗ, ꯍꯦꯟꯅꯁꯨ ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ꯫ ꯌꯥꯎꯗ꯭ꯔꯒꯅ ꯃꯊꯪꯗ ꯄꯣꯛꯂꯛꯄ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪꯉꯣꯟꯗ ꯀꯣꯛ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯋꯥꯍꯩꯁꯤ ꯋꯥꯡꯂꯦꯟꯅ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯛ ꯍꯥꯏꯔꯣꯏ꯫ ꯃꯥꯟꯖꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯌꯨꯛꯅꯤ꯫ ꯃꯥꯟꯖꯅ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯊꯥꯗꯣꯏ, ꯅꯪꯕꯨ ꯂꯣꯏꯁꯜꯂꯨ ꯃꯤꯠꯆꯠ ꯁꯦꯝꯃꯤ, ꯌꯥꯝ ꯍꯩꯕ ꯃꯥꯏꯕꯅꯤ ꯍꯥꯏ, ꯃꯁꯤꯇꯪꯒ ꯌꯦꯡꯂꯨꯁꯤꯕ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯏ ꯇꯤꯟ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯥꯅ ꯈꯨꯝꯃꯤ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯇꯤꯟ ꯌꯦꯡꯂꯔꯣꯏ꯫ ꯃꯁꯤꯅ ꯏꯐꯝꯗ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯄꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ, ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯉꯤ꯫ ꯁꯦ ꯉꯁꯤꯒꯤ ꯑꯁꯤꯃꯇꯪꯒ ꯆꯠꯂꯨꯁꯦꯕ, ꯑꯝꯇ ꯌꯦꯡꯉꯨꯁꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯑꯩ ꯏꯆꯥ ꯌꯥꯎꯗꯕꯒꯤ ꯃꯩꯆꯥꯛꯁꯦ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯦꯜꯂꯒꯦ꯫ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯊꯥꯗꯣꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ, ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯍꯧꯁꯤ꯫ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯇꯧꯗꯕ ꯀꯩ ꯂꯩꯔꯤꯒꯦ? ꯎ ꯃꯣꯔꯣꯛ ꯐꯥꯎꯕ ꯄꯨꯝꯅ ꯌꯣꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯟꯅꯗꯦ, ꯑꯩ ꯊꯥꯖꯗ꯭ꯔꯦ, ꯑꯩ ꯂꯥꯏ ꯃꯍꯥꯛꯄꯨ ꯋꯥꯔꯧꯏ꯫ ꯍꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣꯁꯦ, ꯑꯩ ꯃꯇꯨꯡꯗ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏ ꯌꯦꯡꯁꯦꯅ ꯍꯥꯏꯔꯣꯏ꯫ ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ, ꯅꯪ ꯃꯁꯤꯃꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛ ꯅꯤꯡꯕꯨ ꯊꯦꯝꯂꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯈꯟꯗꯨꯅ ꯍꯣꯏ ꯍꯥꯏꯔꯦ꯫ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯅꯅꯕ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯃꯍꯜꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯅꯣ? ꯏꯃꯥ, ꯂꯥꯏ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯥꯅ ꯍꯥꯏ, ꯆꯠꯂꯣ ꯆꯠꯂꯣ, ꯐꯖꯅ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯅ ꯌꯦꯡꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯟꯅꯗꯦ, ꯁꯦꯜꯇꯃꯛ ꯇꯤꯡꯗꯨꯅ ꯃꯇꯣꯛꯏ꯫ ꯏꯃꯥ, ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨ ꯇꯥꯔꯤ꯫ ꯊꯥꯗꯣꯏꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡꯕꯨ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯆꯔꯣ ꯆꯠꯆꯔꯣ, ꯅꯔꯥꯏꯕꯛ ꯆꯨꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯋꯥꯈꯜꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯦꯟꯅ ꯇꯋꯥꯖꯕꯅꯤ꯫ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅꯗꯤ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯑꯁꯨꯝ ꯑꯣꯏꯅ ꯑꯅꯤꯗꯨ ꯂꯥꯏ ꯌꯦꯡꯉꯨꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯟꯖꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯃꯕꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯨ ꯃꯔꯣꯜ ꯃꯔꯤ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯁꯤ ꯇꯥꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ ꯍꯥꯏ, ꯂꯥꯡꯂꯦꯟ, ꯏꯆꯥꯅꯒ ꯄꯥꯕ ꯏꯃꯥ ꯀꯥꯏꯅ ꯀꯧꯔꯛꯄꯁꯤ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ? ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯁꯤ ꯌꯦꯡꯂꯒ
ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯑꯗꯨ ꯊꯥꯗꯣꯏꯗꯨꯕꯨ ꯃꯆꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯋꯥꯡꯂꯦꯟꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕ ꯃꯥꯜꯂꯤ ꯑꯗꯨꯃꯛ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥ ꯑꯃꯇꯪ ꯌꯥꯎꯖꯔꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯏꯇꯥꯎꯗꯣ ꯀꯨꯏꯔꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯕ ꯍꯥꯟꯅꯗꯤ ꯌꯥꯝ ꯂꯥꯛꯑꯝꯕꯅꯤ ꯀꯝꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯂꯥꯏꯕꯛꯅ ꯇꯝꯕ ꯍꯥꯏꯕꯗꯨꯅꯤ ꯃꯄꯨꯅꯕꯨ ꯆꯥꯟꯕꯤꯔꯕꯗꯤ ꯃꯆꯥ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯖꯔꯁꯅꯨ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯥꯟꯖꯗꯤ ꯃꯆꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯜꯂꯦ ꯀꯩꯊꯦꯜꯗꯒꯤ ꯍꯩꯔꯥ ꯈꯔ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯊꯥꯗꯣꯏꯁꯨ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯥꯟꯖꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯥꯗꯣꯏ ꯅꯪꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯩꯔꯥ ꯈꯔ ꯂꯩꯔꯛꯄꯅꯤ ꯁꯦ ꯂꯧꯁꯤꯜꯂꯨ ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯔꯛꯏꯅꯣ ꯅꯪ ꯄꯤꯖꯅꯤꯡꯕꯒꯤ ꯂꯩꯔꯛꯏꯅꯤ ꯅꯪ ꯆꯦꯡꯗꯨ ꯈꯞꯄ ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯈꯔꯗꯤ ꯋꯥꯠꯂꯤ ꯑꯩꯕꯨ ꯏꯁꯤꯡ ꯊꯛꯅꯤꯡꯉꯤꯗ ꯌꯥꯅꯤ ꯑꯩ ꯀꯟꯖꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯐꯤꯔꯣꯜ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯗꯣꯏꯁꯨ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯀꯜꯂꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯤ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯏꯁꯤꯡ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ ꯃꯥꯟꯖ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯏꯇꯥꯎ ꯋꯥꯡꯂꯦꯟꯗꯣ ꯀꯩꯊꯦꯜꯗ ꯊꯦꯡꯅꯔꯛꯏ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯗꯧꯔ ꯃꯥꯜꯂꯤ ꯍꯥ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯍꯧꯏ ꯊꯥꯗꯣꯏꯅ ꯄꯦꯟꯗꯅ ꯍꯥꯏꯖꯩ ꯃꯄꯨ ꯃꯥꯁꯨ ꯐꯠꯃꯟꯗꯦ ꯑꯁꯨꯛ ꯋꯥꯖꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯃꯇ ꯎꯕꯤꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯁꯤꯗꯅꯤ ꯑꯩꯅ ꯂꯥꯏ ꯃꯍꯥꯛꯄꯨ ꯋꯥꯔꯧꯔꯤꯕ ꯊꯥꯗꯣꯏ ꯑꯩꯅ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯤꯕ ꯀꯔꯤ ꯈꯜꯂꯤꯕ ꯃꯥꯟꯖꯥ ꯃꯇꯥꯎ ꯋꯥꯡꯂꯦꯟꯅ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯒꯗꯧꯔꯦ ꯍꯥꯏꯅ ꯇꯝꯂꯛꯄ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯕꯅꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯍꯥꯟꯅ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯃꯇ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯁꯤꯔꯥꯅ ꯈꯜꯂꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯥꯁꯨ ꯍꯔꯥꯎꯖꯩ ꯃꯥꯅ ꯍꯥꯏ ꯃꯈꯣꯏ ꯇꯥꯆꯧ ꯋꯥꯐꯝꯗꯨ ꯃꯈꯣꯏꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥꯅꯦ ꯃꯗꯨꯗꯅꯤ ꯑꯃꯨꯛ ꯂꯨꯔꯤꯁꯦ ꯃꯥ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯛꯏ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯏꯇꯥꯎꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯈꯟꯖꯕꯅꯤ ꯑꯩꯅ ꯋꯥꯐꯝꯁꯦ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅꯗꯤ ꯑꯩꯅ ꯈꯜꯂꯤ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯑꯣꯟꯗꯨꯅ ꯈꯨꯝꯃꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯅꯪ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥ ꯑꯃꯠꯇ ꯁꯤꯟꯅꯕꯤꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯃ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯃꯈꯣꯏ ꯇꯥꯆꯧ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯟꯅꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯑꯃ ꯃꯈꯣꯏꯗ ꯆꯠꯂꯨꯔꯒꯦ ꯑꯗꯨꯒ ꯑꯩ ꯋꯥꯐꯝꯁꯦ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦ ꯍꯌꯦꯡꯃꯛ ꯆꯠꯄꯤꯔꯣꯀꯣ ꯍꯣꯏ ꯃꯆꯥ ꯑꯃꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯤ ꯃꯤꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯔꯨꯔꯁꯦ ꯍꯥꯏꯅꯔꯦ ꯑꯃꯨꯛꯁꯨ ꯃꯥꯟꯖꯅ ꯍꯥꯏ ꯊꯥꯗꯣꯏ ꯋꯥꯐꯝ ꯑꯁꯤꯕꯨ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯔꯝꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯃꯥꯗ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯇꯥꯆꯧ ꯋꯥꯐꯝꯗꯣ ꯏꯃꯥꯅ ꯀꯩꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯌꯥꯅꯤꯡꯂꯣꯏꯗ ꯃꯤꯒꯤ ꯃꯆꯥ ꯑꯃꯕꯨ ꯃꯁꯨ ꯑꯣꯏꯅ ꯌꯣꯛꯄ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯌꯥꯅꯤꯡꯉꯣꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯦ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯆꯥ ꯑꯃꯇ ꯂꯩꯔꯔꯣꯏ ꯏꯆꯥ ꯁꯛꯅ ꯃꯍꯥꯛꯄꯨ ꯅꯥꯎꯌꯣꯛꯂꯁꯤ ꯐꯔꯦꯁꯦ ꯋꯥꯐꯝ ꯑꯁꯦ ꯃꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯣ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯟꯖꯗꯨ ꯃꯇꯥꯎ ꯋꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯑꯌꯨꯛ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯇꯥꯎ ꯋꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯋꯥꯡꯂꯦꯟꯁꯨ ꯂꯩꯔꯝꯃꯤ ꯃꯇꯥꯎ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯖꯩ ꯏꯇꯥꯎ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯆꯪꯉꯛꯑꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯣꯝ ꯆꯠꯂꯨꯏꯅꯣ ꯅꯊꯟꯇꯔꯣ ꯍꯔꯥꯎꯅ ꯀꯧꯁꯤꯟꯖꯩ ꯋꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯑꯩ ꯂꯥꯡꯂꯦꯟ
ꯏꯇꯥꯎ ꯂꯥꯛꯏꯅꯦꯍꯦ ꯆꯥꯒ ꯂꯣꯜꯂꯨꯅꯦ ꯏꯇꯥꯎꯕꯨ ꯄꯤꯊꯛꯈꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯃꯤ ꯃꯥꯟꯖꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯃꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯎꯔꯗꯨꯅ ꯍꯪꯉꯤ ꯏꯇꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯀꯗꯣꯝꯗꯩꯅꯣ ꯀꯩ ꯂꯩꯒꯦ ꯏꯇꯥꯎ ꯑꯩꯁꯦ ꯏꯇꯥꯎꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯕꯗꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯁꯥꯎꯒꯅꯨ ꯑꯗꯨꯒ ꯅꯪ ꯁꯣꯏꯗꯅꯁꯨ ꯌꯥꯕꯤꯌꯨꯀꯣ ꯅꯪꯅ ꯍꯥꯏꯕꯗꯕꯨ ꯑꯩꯅ ꯁꯥꯎꯕ ꯌꯥꯎꯈꯤꯕ꯭ꯔꯅꯦ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯨꯁꯦ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ ꯃꯥꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯍꯣꯏ ꯌꯥꯒꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯤ ꯃꯥꯟꯖ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯁꯦꯡꯅꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕ ꯑꯃ ꯑꯣꯏꯕꯅ ꯍꯥꯏꯕ ꯍꯧꯏ ꯏꯇꯥꯎ ꯋꯥꯁꯦ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯑꯩꯗꯤ ꯃꯄꯣꯛ ꯌꯥꯝꯅ ꯊꯤꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯉꯝꯗ꯭ꯔꯤ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇ꯭ꯔꯤ ꯊꯥꯗꯣꯏꯒ ꯑꯩꯒꯅ ꯆꯠꯇꯕ ꯃꯐꯝ ꯈꯨꯔꯨꯝꯗꯕ ꯂꯥꯏꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯂꯥꯏꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯆꯥ ꯑꯃꯠꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯅꯤꯖꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯆꯟꯕꯤꯗ꯭ꯔꯤ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯖꯕ ꯏꯇꯧꯁꯦ ꯀꯔꯤꯁꯨ ꯎꯕꯤꯗ꯭ꯔꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯈꯣꯏ ꯑꯅꯤ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯆꯍꯤ 5ꯃꯨꯛꯇ ꯉꯥꯏꯔꯝꯈꯤꯅꯤ ꯀꯩꯅꯣ ꯅꯆꯥ ꯑꯃ ꯌꯥꯎꯕꯗꯤ ꯍꯦꯟꯇꯣꯛꯅ ꯌꯥꯔꯤꯗ ꯑꯗꯨꯕꯨ ꯊꯥꯖꯗ꯭ꯔꯦ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯔꯦꯝꯕ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯏꯇꯥꯎ ꯑꯩꯁꯦ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯕ ꯀꯥꯏꯅꯒ ꯍꯥꯏ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯊꯣꯛ ꯑꯗꯨꯝ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯌꯨ ꯃꯥꯟꯖ ꯃꯥꯒꯤ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯈꯤ ꯅꯆꯥ ꯅꯪꯒꯤ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯆꯥ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯑꯩꯅ ꯌꯣꯛꯆꯔꯒꯦ ꯋꯥꯡꯂꯦꯟ ꯃꯇꯥꯎꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯑꯣꯟꯈꯤ ꯋꯥꯡꯂꯦꯟ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯃꯥꯟꯖꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯎꯕꯤꯌꯨ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯔꯤ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯇꯥꯎ ꯅꯪꯒꯤ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯆꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯏꯇꯥꯎꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯄꯨꯟꯁꯤꯒꯤ ꯈꯛ ꯀꯥꯎꯖꯔꯣꯏ ꯏꯇꯥꯎ ꯁꯦꯈꯨꯝ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯍꯥꯟꯅꯁꯨ ꯂꯩꯔꯤ ꯏꯆꯥ ꯌꯥꯎꯖꯗꯕꯒꯤ ꯃꯩꯆꯥꯛꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯁꯦ ꯅꯪꯒꯤ ꯅꯆꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ ꯋꯥꯡꯂꯦꯟ ꯃꯍꯥꯛ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜ ꯐꯨꯝꯕꯪꯅꯩ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯁꯤꯕꯨ ꯑꯩꯕꯨ ꯇꯥꯟꯖꯥꯁꯤꯗ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ ꯍꯩꯃꯥ ꯊꯥꯗꯣꯏꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ ꯎꯅꯗꯕ ꯀꯨꯏꯔꯦ ꯆꯥꯁꯤ ꯊꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯃꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯇꯥꯃꯥꯟꯖꯥ ꯆꯥꯛ ꯑꯣꯏꯅ ꯆꯥꯕꯤꯈ꯭ꯔꯣꯗꯅ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯆꯥꯛ ꯆꯔꯥ ꯑꯍꯥꯎꯕ ꯑꯃ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯌꯥꯔꯅꯤꯗ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩꯁꯦ ꯌꯨꯝꯗꯁꯨ ꯑꯊꯨꯕ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ ꯏꯇꯥꯎꯗ ꯋꯥꯐꯝ ꯑꯃꯗ ꯍꯥꯟꯅ ꯍꯥꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯊꯪ ꯂꯥꯛꯄꯗ ꯏꯇꯥꯕꯨꯁꯨ ꯁꯣꯏꯗꯅ ꯄꯨꯕꯤꯔꯛꯎꯀꯣ ꯂꯥꯡꯂꯦꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯡꯂꯦꯟꯅ ꯍꯥꯏ ꯏꯇꯥꯎ ꯆꯥ ꯊꯛꯁꯦ ꯃꯥꯟꯖꯅ ꯑꯃꯨꯛꯁꯨ ꯍꯥꯏ ꯏꯇꯥꯎ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯨ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯑꯩ ꯇꯥꯈꯤꯒꯦ ꯊꯥꯗꯣꯏꯅꯁꯨ ꯋꯥꯐꯝꯁꯦ ꯌꯥꯅꯅꯕ ꯀꯟꯅ ꯍꯥꯏꯅꯧ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯩꯁꯨ ꯍꯦꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯑꯝꯇ ꯌꯥꯕꯤꯌꯨ ꯏꯇꯥꯎ ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯗꯣ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ ꯂꯥꯡꯂꯦꯟꯅ ꯃꯆꯥ ꯑꯃꯁꯨ ꯐꯪꯖꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯋꯥꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯁꯦ ꯇꯥꯟꯅꯈꯤꯒꯦ ꯃꯥꯟꯖꯁꯨ ꯃꯇꯥꯎꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯔꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏ ꯑꯗꯨ ꯏꯇꯥꯎ ꯅꯪꯅ ꯂꯥꯡꯂꯦꯟꯕꯨꯁꯨ ꯌꯥꯅꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯇꯥꯎꯅ ꯌꯥꯅꯅꯕ ꯍꯥꯏꯅꯧꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯟꯖ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯋꯥꯡꯂꯦꯟ ꯃꯇꯥꯎꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯎꯪꯗꯨꯅ ꯂꯩꯍꯜꯂꯦ ꯑꯩꯒꯤ ꯍꯟꯗꯛ ꯄꯣꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯁꯤꯕꯨ ꯂꯥꯡꯂꯦꯟꯅ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯃꯇꯥꯎꯒꯤ ꯑꯣꯏꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯈꯜ ꯑꯗꯨ ꯐꯨꯝꯕꯪꯅꯕꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯅ ꯑꯃꯨꯛ ꯎꯪꯂꯤꯗꯨꯅ ꯅꯠꯇꯦ
Hojikta ta manja laklamlibadubu mana kari hairamlibano. Wanglen fan amada famthai Langlen na amuka. Kaino ungduna lairiduba kari hairaminoba. Wanglen na tapna hai. Itauga thadoigada macha amta yaudabada yam wara male. Mathwai yamna nungaitaba male. Kaino haisiba adumak macha amta yaure haina hairaba. Manadi macha yaugani haibagi thajab leitre hai. Oh onthokpanida lai mahaksu phatmande makhoi anigi macha amatang oirabasu pibiba yaidana. Aishu yam nuwaiti magi mataudo uraga amuka hina nuwaiti. Ado boba mana la amiduna kari hairamlibano. Langlen nangna thabum tarana buduna pokchaba nacha amabu kanagumba amagi mafamda pithokiba nangamgadra. Masida Langlen na mangak ado haiduna khumi. Ai ngamoy. Kaino makhoi mapana haibiribaduba. Aina thabum tara chupna na pujaba aduga pokchaba isabu aina karigi mingonda pithokani. Karamba mama oibina mabuk thoki machabu atopa kana amada pithok ningani pithokpa ngamba hongnade. Masi Wanglen na sumunna khangi. Magi nupigi matau ado mahak ure. Langlen hojik itawna laklamlibada handak pokadoriba aikhoi anigi ichase makhoi da sinabiro makhoi lauragi macha sakna yoklage haina hairamlibani. Langlen magi thamoi ado khangprek khangki. Madu yare aigi ichabu pithokpa ai ngamoi. Itaugi mataudo uraga ai amuk sham nuwaiti. Madu phana oidunasu ichabu pithokpadi aidi ngamoi. Makhoi maba ngamoi haina hana haibiko. Ai ichabu kanadasu pithokpa ngamoi. Wanglen so haipa mama khangdre oiriba matau asina mabu makokhena sahalle. Aina budi wafamase nanga mukta tanarakhi ga haina haikibane. Masu mathwai yamna nungaitana hankre. Makhoi maba aigi ichase kanadasu pithokpa ai ngamoi aidi ngamoi haisini. Hoi hoi somdana manja masu mayum yore makhoi gi ka aduda changi. Phamungda famthai thadoi mapuroibana halaklabada khauranglaba magi thamoi ado mapuroibagi nakta changsinduna hangi. Makhoi ta jaw kari hairage. Makhoi na kari hairage ba. Harau harau na yarakpra. Icha pirage hairakpra ba. Kaino nangna tumina famduna laiduba. Sekhomu makhoi na kai hairake. Pakhum adubo hena taning lui thadoi. Manjana tapna khumlai. Thadoi aina budi wafamada itauda hairamlabani. Aduda mana kai hairage. Thadoi taibung palasida macha nungsidaba mama mapa leiramgadrani. Nangi nabuk thoki na chabu kanagumba amana phigau sana nirabada nangi thamoiduna pithokpa ngamgadrani. Makhoi ta jaw madubu kari wahangno. Aine itaugi mafamda hairuriba wafam asina ma aigi nungshiraba marup oibagi marise tatkigadra haiduna aigi thamoina pakhalakli. Hairisinadi nangna haijaba wadada makhoina yabiraktre natra. Thadoi madi mamitagi mapi sinthaduna kablakli. Hayo khummo yaraktraba natro. Thadoi amta ngaikhosi kapkhino. Aina itauda hana haizari. Masu aigi wahaisa tabada kharedi nungaitaba male. Langlenga amta wasa tanakhiga haina hayawe. Ayamo makhoida chakhigi. Makhoi ta jaw piba ngamoy na hairadi kamdauba. Karidi upai le. Thadoi migi machadaba munduna aikhoina lauruba yaba nate. Mapu magi kumhaini aikhoi khangbadai. Thadoi madi hik launabu kapthorakle. Manjana thadoi gi mapukningbu themjinnaba kanna hotnari. Thabum ama haujinkre Wanglen gi mayumda nongmata matau manjana lakhidre. Masida Wanglen na mapukningda khalli. Itaudubu tha amagi mamangda aigi nakta laktuna aigi ichapiu haina hairamba numit adudagi ngasi phawba aigi yumsida lakhidre. Mabu aingonda saukraba jala. Langlen na hangi. Makhoi mapa kaidawrage ungduna lairibade nachanu padi maduna ne lekai koikibasina ini hoirum da chakibani. Magi nupida munna yengduna Langlen itauga thadoiga da akoida amana lakhidre. Mahak aingonda soidana sauramlagani. Mathadagi machani zarabada magi pukchel so ngasidi olakle. Langlen na khomi. Laktrasano mahakna mafam asida laktabana hena phai. Langlen kaino nang haidubo mahakse
ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯔꯛꯂꯤꯕ ꯃꯔꯨꯞꯅꯤ꯫ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯛꯉꯥꯎꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯐꯝꯗ ꯂꯥꯛꯇꯨꯅ ꯍꯥꯏꯖꯕ ꯈꯛꯇꯅꯤ꯫ ꯑꯣꯏꯖꯁꯅꯨ ꯄꯨꯝꯅꯃꯛ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯥ, ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯄꯤꯕ ꯉꯝꯃꯣꯏ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩꯅ ꯍꯦꯟꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯣꯏꯅ ꯂꯩ꯫ ꯏꯆꯥ ꯑꯃꯁꯨ ꯐꯪꯖꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯈꯔ ꯍꯔꯥꯎꯔꯛꯇꯨꯅ, ꯏꯆꯥ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯛꯏ꯫ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯒꯗꯧꯔꯦꯀꯣ? ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯇꯥꯎ ꯃꯥꯟꯖꯒꯤ ꯋꯥꯈꯜ ꯈꯟꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯁꯦꯕ, ꯑꯝꯇ ꯆꯠꯄꯤꯔꯨꯆꯣꯕ, ꯑꯝꯇ ꯍꯥꯏꯕꯤꯔꯨꯆꯣꯕ, ꯃꯣꯏ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯌꯦ꯫ ꯃꯈꯣꯏꯅ ꯌꯥꯔꯛꯇ꯭ꯔꯒꯅ ꯑꯩ ꯑꯃꯨꯛ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯒꯦ꯫ ꯑꯩ ꯏꯆꯥ ꯌꯥꯝ ꯄꯥꯝꯃꯤ꯫ ꯊꯥꯗꯣꯏ, ꯃꯈꯣꯏꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫ ꯆꯠꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯆꯠꯂꯔꯣꯏꯁꯤ꯫ ꯑꯩꯒꯤ ꯏꯈꯧꯂꯥꯡꯕꯁꯦ ꯅꯪꯅ ꯑꯝꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯕꯗꯥꯏꯅꯦ? ꯀꯔꯤꯒꯤ ꯃꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯃꯍꯥꯛꯇꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯅꯠꯇꯦ꯫ ꯊꯥꯗꯣꯏ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯝꯇ ꯆꯠꯇꯨꯅ ꯍꯥꯏꯕꯤꯔꯨꯆꯣꯕ, ꯑꯩ ꯏꯆꯥ ꯌꯥꯝ ꯄꯥꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯃꯥꯟꯖ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯐꯔꯦ, ꯑꯩ ꯉꯁꯤꯒ ꯑꯃꯨꯛ ꯆꯠꯂꯨꯔꯒꯦ꯫ ꯅꯨꯡꯊꯤꯜꯗꯗꯤ ꯃꯥꯟꯖ ꯃꯍꯥꯛ ꯃꯊꯟꯇ ꯉꯁꯤ ꯑꯃꯨꯛ ꯃꯇꯥꯎ ꯋꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯁꯥꯗ ꯈꯧꯇꯛ ꯆꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯃꯇꯥꯎ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯇꯨꯅ ꯆꯪꯕꯗꯨ ꯉꯝꯗ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯩꯕꯨ ꯆꯪꯂꯔꯣꯏꯁꯤꯔꯅꯦ? ꯑꯩꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯏꯇꯥꯎꯅ ꯈꯛ ꯌꯥꯔꯛꯂꯔꯣꯏ꯫ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯄꯤꯊꯣꯛꯅꯤꯡꯒꯅꯤ? ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯀꯥꯏꯔꯦ꯫ ꯐꯔꯦ, ꯊꯥꯗꯣꯏꯗ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯖꯤꯜꯂꯒꯦ꯫ ꯑꯩ ꯆꯪꯂꯔꯣꯏꯒꯦ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯃꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯋꯥꯡꯂꯦꯟꯅ ꯃꯇꯥꯎꯅ ꯆꯠꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯇꯥꯎꯕꯨ ꯀꯧꯏ꯫ ꯏꯇꯥꯎ, ꯀꯩꯅꯣ ꯅꯃꯥꯏꯒ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯧꯔꯤꯗꯨꯅ? ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯆꯪꯂꯝꯗꯅ ꯍꯟꯒꯦ ꯇꯧꯔꯤꯗꯤ? ꯆꯪꯗꯕ ꯌꯥꯔꯣꯏ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ꯫ ꯋꯥꯡꯂꯦꯟꯅ ꯍꯥꯏ, ꯄꯥꯛꯅꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯪꯗꯤ? ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯆꯤꯟꯕꯗ ꯂꯣꯏꯔꯦ, ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯁꯪꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒꯤ ꯑꯃꯨꯛ꯫ ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯈꯩ ꯂꯥꯛꯑꯒ ꯆꯪꯉꯝꯗꯅ ꯅꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯟꯒꯦ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯤ ꯃꯔꯝꯅꯣ? ꯁꯦ ꯍꯥꯏꯌꯨꯁꯦ꯫ ꯀꯩꯁꯨ ꯅꯠꯇꯦ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯋꯥꯒꯗꯤ ꯂꯣꯠꯅꯒꯨꯝꯁꯦ, ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯅꯁꯦ꯫ ꯏꯇꯥꯎ, ꯍꯥꯏꯗꯣꯛꯄꯗ ꯐꯖꯕ ꯋꯥꯁꯨ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯕ꯫ ꯑꯁ ꯂꯣꯏꯔꯦꯍꯦ, ꯑꯁꯤꯒꯤꯕꯨ ꯀꯣꯛ ꯍꯥꯏꯔꯛꯑꯣ꯫ ꯃꯥꯟꯖꯁꯨ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕ ꯇꯥꯏ꯫ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯏꯁꯤ ꯏꯇꯥꯎ, ꯑꯩꯅ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯏꯇꯥꯎꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯊꯥꯗꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯪꯒꯤ ꯍꯟꯗꯛ ꯐꯪꯖꯒꯗꯕ ꯅꯆꯥꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯌꯨ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯋꯥꯡꯂꯦꯟꯁꯨ ꯃꯇꯥꯎꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯨꯟꯅ ꯈꯪꯏ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯔꯛꯂꯒ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯍꯧꯅꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯦꯔꯥ, ꯑꯩꯒꯤ ꯏꯆꯥꯁꯨ ꯅꯪꯒꯤ ꯏꯆꯥꯅꯤ ꯀꯩꯅꯣ꯫ ꯏꯇꯥꯎ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩ ꯌꯥꯔꯦ꯫ ꯑꯩꯒꯤ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯍꯦꯛ ꯄꯣꯛꯄꯒ ꯑꯩ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯅ ꯃꯄꯥꯟꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯃꯄꯥꯔ? ꯃꯆꯥꯁꯤꯕꯨ ꯃꯤꯉꯣꯟꯗ ꯄꯤꯅꯤ ꯀꯥꯏꯅ? ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤ꯫ ꯃꯥꯟꯖ ꯃꯇꯥꯎ ꯋꯥꯡꯂꯦꯟꯅ ꯍꯟꯗꯛꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯏꯇꯥꯎ, ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯔꯕ ꯏꯇꯥꯎ? ꯑꯁꯦꯡꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯏꯇꯥꯎꯅ ꯊꯋꯥꯏ ꯋꯥꯅ ꯍꯤꯡꯒꯅꯤ? ꯑꯩꯒꯤ ꯏꯆꯥꯁꯨ ꯅꯪꯒꯤ ꯅꯆꯥꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯥꯟꯖꯗꯤ ꯍꯔꯥꯎꯃꯟꯕꯒꯤ ꯃꯌꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨꯝ ꯁꯤꯟꯊꯔꯛꯂꯦ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯄꯥꯎꯁꯦ
ꯑꯩꯒꯤ ꯊꯥꯗꯣꯏꯅ ꯇꯥꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯪꯍꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯁꯦ ꯏꯇꯥꯎ ꯄꯥꯎ ꯑꯁꯦ ꯊꯥꯗꯣꯏꯗ ꯑꯩ ꯑꯃꯨꯛꯇ ꯇꯝꯂꯨꯒꯦ ꯃꯇꯥꯎꯅ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯃꯥꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯑꯁꯤꯅ ꯀꯟꯈꯤꯕꯅ ꯃꯆꯥꯕꯨ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯐꯝꯈꯨ ꯂꯥꯛꯇꯕꯁꯨ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯕꯨ ꯑꯩ ꯅꯣꯡꯃ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥ ꯏꯕꯦꯝꯍꯜꯗꯨ ꯍꯦꯛ ꯊꯣꯔꯛꯂꯦ ꯃꯆꯥꯅꯨꯄꯥ ꯂꯥꯛꯂꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯀꯧꯋꯦ ꯍꯩꯃꯥ ꯃꯥꯟꯖꯥ ꯅꯪ ꯂꯥꯛꯂꯝꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯍꯧꯒꯠꯂꯤꯗꯨꯕꯣ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯆꯠꯂꯒꯦꯅ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯅꯪꯗꯤ ꯑꯩꯈꯣꯏꯗꯒ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯅꯈꯣꯏꯕꯨ ꯀꯝꯗꯧꯔꯤꯒꯦ ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯐꯝꯈꯣꯗꯅ ꯏꯃꯥ ꯅꯆꯥ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯟꯖꯥ ꯃꯄꯨꯛꯅꯤꯡ ꯑꯗꯣ ꯍꯔꯥꯎꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯝꯍꯜꯅ ꯍꯥꯏꯖꯍꯧꯏ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯐꯠ ꯍꯦꯛꯇ ꯆꯠꯈꯤ ꯍꯥꯏꯕꯅꯤꯗ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯃꯥꯅ ꯂꯥꯛꯂꯝꯂꯤꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯋꯥꯡꯂꯦꯟꯅ ꯇꯞꯅ ꯏꯃꯥ ꯏꯇꯥꯎꯁꯦ ꯃꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕꯗꯒꯤ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯕ ꯂꯥꯛꯑꯝꯕꯅꯤ ꯏꯍꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ ꯏꯆꯥ ꯃꯥꯟꯖꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯑꯝꯇ ꯎꯕ ꯐꯪꯗ꯭ꯔꯦꯀꯣ ꯂꯥꯏ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗꯦꯗ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯆꯥꯅꯤ ꯍꯥꯏꯕꯅꯤꯗ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯋꯥꯡꯂꯦꯟ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯗꯁꯨ ꯈꯪꯍꯟꯗꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯃꯍꯥꯛꯅ ꯄꯤꯌꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯏꯕꯦꯝꯍꯜ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯋꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯏ ꯅꯍꯥꯟꯃꯨꯛꯁꯨ ꯂꯥꯛꯑꯝꯃꯕꯅꯤ ꯃꯥꯒꯤ ꯃꯇꯧꯁꯦ ꯏꯃꯥ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯦ ꯐꯅ ꯀꯟꯅ ꯂꯥꯏ ꯊꯤꯟ ꯈꯨꯔꯨꯝꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯁꯤꯅꯤꯅꯦ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯈꯜꯂꯒꯗꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯦ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅꯗꯤ ꯈꯨꯝꯈ꯭ꯔꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯦꯛꯇ ꯂꯧꯔꯨꯔꯤꯕ ꯏꯃꯧ ꯅꯨꯄꯤꯅ ꯇꯥꯈ꯭ꯔꯒ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯃꯤꯉꯣꯟꯗ ꯄꯤꯕ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩ ꯏꯆꯥꯁꯤꯒꯤ ꯃꯃꯥꯅꯤ ꯑꯩꯅ ꯀꯅꯥꯗꯁꯨ ꯑꯉꯥꯡ ꯑꯁꯦ ꯄꯤꯔꯣꯏ ꯋꯥꯡꯂꯦꯟꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯅꯪ ꯑꯝꯇ ꯁꯥꯎꯒꯠꯈꯤꯅꯨ ꯋꯥꯁꯦ ꯏꯃꯥꯒ ꯐꯖꯅ ꯈꯟꯅꯁꯤ ꯆꯥꯝꯃꯔꯛ ꯋꯥ ꯈꯟꯅꯔꯕꯁꯨ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜꯁꯤꯕꯣ ꯅꯪꯅ ꯏꯆꯥꯁꯤꯕꯨ ꯊꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅꯅꯦ ꯑꯩ ꯏꯄꯥꯝꯗ ꯏꯆꯥꯁꯤ ꯄꯨꯗꯨꯅ ꯆꯠꯆꯈꯤꯒꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯏꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯀꯅꯤꯌꯦ ꯋꯥꯍꯧ ꯑꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯍꯧꯔꯦ ꯏꯕꯦꯝꯍꯜꯅ ꯏꯃꯣ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯈꯤꯅꯨꯀꯣ ꯏꯃꯥꯁꯨ ꯑꯝꯇ ꯋꯥꯈꯜ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯕ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯁꯤꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯅꯤꯌꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯋꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯏꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞꯄꯨ ꯅꯁꯥ ꯅꯊꯟꯇ ꯂꯧꯔꯤꯕ ꯏꯃꯥ ꯃꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯑꯀꯥꯏꯕ ꯑꯣꯏꯔꯕ꯭ꯔꯥ ꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯕ ꯉꯝꯒꯗꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯔꯨ ꯍꯨꯟꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯋꯥꯡꯂꯦꯟꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯩꯅꯣ ꯋꯥꯐꯝ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯑꯃ ꯆꯪꯏꯀꯣ ꯁꯣꯝꯗꯅ ꯃꯥꯟꯖꯅ ꯃꯕꯨꯛꯅꯤꯡ ꯑꯗꯣ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯊꯥꯗꯣꯏ ꯅꯪ ꯃꯄꯥꯟ ꯑꯝꯇ ꯊꯣꯔꯛꯎꯅꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯊꯥꯗꯣꯏꯁꯨ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯈꯣꯏ ꯇꯥꯆꯧ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ ꯑꯉꯥꯡ ꯄꯤꯅꯤ ꯍꯥꯏꯔꯕꯣ ꯑꯩꯅ ꯏꯇꯥꯎꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯏ ꯊꯥꯗꯣꯏꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯁꯦꯡꯕꯩꯔꯣ ꯃꯈꯣꯏ ꯇꯥꯆꯧ ꯏꯇꯥꯎꯅ ꯑꯁꯦꯡꯕꯒꯤ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯆꯥ ꯑꯃ ꯂꯩꯔꯅꯤꯀꯣ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯃꯍꯜꯁꯨ ꯊꯣꯔꯛꯏ ꯂꯩꯃꯍꯜꯅ ꯍꯪꯉꯤ ꯍꯥꯏ ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯗꯨꯅ
ꯃꯥꯟꯖꯅ ꯃꯃꯥꯗ ꯄꯥꯎꯗꯨ ꯇꯝꯃꯤ꯫ ꯏꯃꯥ, ꯑꯩꯅ ꯏꯇꯥꯎꯗ ꯃꯈꯣꯏꯒꯤ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯗ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯄ ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯂꯩꯃꯍꯜ ꯃꯤꯒꯤ ꯃꯆꯥꯕꯨ ꯃꯁꯨ ꯁꯛꯅ ꯌꯣꯛꯂꯨꯕꯗꯤ ꯀꯔꯝꯅꯗꯤ ꯄꯥꯝꯂꯨꯒꯅꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯅ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ꯫ ꯐꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯥ ꯋꯥꯡꯂꯦꯟꯕꯨ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ, ꯃꯥꯕꯨ ꯀꯥꯎꯒꯅꯨ꯫ ꯍꯣꯏ ꯏꯃꯥ, ꯄꯥꯎꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯅꯪꯕꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦꯅ ꯍꯥꯏꯔꯝꯗ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯏꯃꯥ꯫ ꯍꯥꯏꯒꯗꯕꯅꯤꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯊꯨꯅ ꯄꯤꯖꯁꯤ꯫ ꯅꯪ ꯄꯥꯎ ꯍꯥꯏꯈꯣꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯍꯌꯦꯡ ꯃꯣꯏ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ꯫ ꯃꯥꯟꯖꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, ꯊꯥꯗꯣꯏ, ꯑꯩ ꯐꯤꯔꯣꯜ ꯐꯨꯔꯤꯠꯁꯨ ꯍꯣꯡꯗꯣꯛꯀꯦ, ꯂꯥꯎ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯂꯩꯃꯍꯜꯅ ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯍꯥꯏꯖꯍꯧꯏ꯫ ꯑꯣ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯗꯀꯣ꯫ ꯏꯆꯥ ꯑꯇꯣꯝꯕ ꯐꯪꯂꯤ, ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯏꯆꯥ ꯑꯆꯧꯕ ꯑꯁꯤꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯕ꯫ ꯏꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯀꯌꯥꯗ ꯃꯊꯃꯣꯏ ꯋꯥꯖꯔꯤꯕ꯫ ꯍꯦ ꯂꯥꯏ, ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯁꯨ ꯎꯕꯤꯗ꯭ꯔꯕꯔꯥ? ꯁꯥꯒꯩ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯏ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯄꯥꯝꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯃꯤꯒꯤ ꯃꯆꯥꯕꯨ ꯏꯁꯨ ꯁꯛꯅ ꯅꯥꯎꯌꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯥꯟꯖꯗꯣ ꯃꯇꯥꯎ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯉꯁꯤꯁꯨ ꯆꯠꯂꯤ꯫ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯋꯥꯡꯂꯦꯟꯒ ꯂꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯈꯠꯅꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯥꯏ, ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯑꯁꯤꯕꯨ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯄꯤꯊꯣꯛꯄ ꯄꯥꯝꯃꯤꯁꯤꯕꯣ? ꯃꯥ ꯑꯩ ꯉꯁꯤ ꯉꯔꯥꯡꯇ ꯃꯔꯨꯞ ꯁꯥꯟꯅꯔꯛꯄ ꯅꯠꯇꯦ꯫ ꯃꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯑꯣ, ꯑꯩꯅ ꯏꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯉꯥꯎꯅ ꯐꯩꯅ ꯅꯤꯡꯉꯝꯗꯅ ꯂꯦꯟꯕ ꯃꯇꯧ ꯑꯗꯨꯗꯤ ꯅꯪ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯕ? ꯂꯥꯡꯂꯦꯟ, ꯅꯪꯒꯤꯗꯣ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯤ꯫ ꯃꯥꯟꯖꯁꯨ ꯃꯇꯥꯎꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯗ ꯂꯥꯎꯅꯔꯤꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯔꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏ, ꯑꯩꯅ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯧꯕꯨꯝ 10 ꯄꯨꯔꯤꯕ ꯏꯆꯥꯕꯨ ꯅꯪꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤꯅꯦ, ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯄꯤꯕꯨꯡꯅꯨꯡꯗ ꯍꯥꯠꯀꯅꯤ꯫ ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯕ ꯀꯅꯥꯅ ꯍꯧꯅꯒꯦ? ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯦ, ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯄ ꯌꯥꯔꯣꯏ, ꯀꯅꯥꯝꯇꯗ ꯄꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯂꯥꯡꯂꯦꯟꯒꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯋꯥꯡꯂꯦꯟ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯡ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯆꯥ ꯑꯃ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯤꯡꯖꯩ꯫ ꯁꯣꯝꯗ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯏꯆꯥ ꯂꯧꯔꯨꯔꯁꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯉꯁꯤꯗꯤ ꯏꯆꯥꯅ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯛꯑꯣꯕ, ꯆꯠꯂꯁꯦꯕ, ꯏꯆꯥ ꯂꯧꯔꯨꯔꯁꯦꯕ꯫ ꯊꯥꯗꯣꯏꯗꯤ ꯃꯆꯥ ꯑꯃ ꯐꯪꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯥꯟꯖꯗꯤ ꯃꯇꯥꯎ ꯑꯃꯗꯤ ꯂꯥꯡꯂꯦꯟꯅ ꯃꯆꯥ ꯈꯛ ꯄꯤꯅꯤꯡꯂꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯉꯥꯡ ꯄꯣꯛꯑꯃꯅꯤꯌꯦ, ꯂꯥꯛꯑꯣ ꯍꯥꯏꯕ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯠꯇ꯭ꯔꯣ ꯅꯪꯒ ꯑꯩꯒꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯈꯤꯕ ꯃꯇꯝꯁꯦ? ꯃꯇꯝꯗꯣ ꯊꯦꯡꯈ꯭ꯔꯤꯕ, ꯂꯥꯛꯑꯣ ꯆꯠꯂꯁꯦ꯫ ꯊꯥꯗꯣꯏ, ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯅꯤꯡꯒꯗꯕꯅꯣ? ꯑꯩ ꯍꯥꯏꯅꯒꯦ, ꯑꯩ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩ ꯍꯥꯏꯖꯒꯦꯕ꯫ ꯑꯩꯒꯤ ꯑꯋꯥꯕ ꯏꯊꯧꯁꯤ ꯎꯕꯤꯗꯨꯅ ꯃꯈꯣꯏꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤꯌꯦ꯫ ꯆꯠꯂꯁꯦꯕ, ꯑꯩ ꯊꯦꯡꯉꯦꯕ꯫ ꯃꯆꯥ ꯑꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯃꯍꯥꯛꯅꯤ꯫ ꯃꯥꯟꯖꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯗ ꯃꯍꯥꯛ ꯆꯠꯄ ꯇꯥꯔꯦ꯫ ꯊꯥꯗꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯐꯪꯖꯔꯦ꯫ ꯃꯆꯥ ꯑꯃ ꯐꯪꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯡꯒꯥꯜꯗꯅ ꯊꯥꯗꯣꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯥꯟꯖꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯍꯥꯏꯐꯦꯠ ꯆꯤꯡꯗꯨꯅ ꯍꯥꯏ, ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡꯉꯨ, ꯂꯥꯛꯑꯣꯕ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ꯫ ꯋꯥꯡꯂꯦꯟ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯃꯈꯣꯏꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯂꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯤꯄꯥꯏꯔꯛꯂꯤ꯫ ꯊꯥꯗꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯇꯥ ꯋꯥꯡꯂꯦꯟ, ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯏ꯫ ꯏꯇꯥꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ? ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯈ꯭ꯔꯕꯣ? ꯃꯥꯟꯖꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯃꯛ ꯃꯛꯁꯤꯟꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯤ꯫ ꯊꯥꯗꯣꯏꯗꯤ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏ, ꯇꯥ ꯋꯥꯡꯂꯦꯟ,
ꯏꯇꯥꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ? ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯈ꯭ꯔꯦ. ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ. ꯊꯥꯗꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯦ. ꯍꯥ, ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯉꯤ. ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯏꯆꯥꯒꯤ ꯅꯥꯛꯇ ꯑꯝꯇ ꯆꯪꯉꯨꯒꯦ. ꯃꯊꯃꯣꯏꯗꯣ ꯍꯔꯥꯎꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯥꯟꯖꯅ ꯊꯥꯗꯣꯏꯕꯨ ꯈꯥꯝꯕꯗꯤ ꯉꯝꯖꯗ꯭ꯔꯦ. ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯇꯥꯎꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯇꯥꯎ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯅ ꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ. ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯁꯠ ꯄꯥꯛꯊꯗꯨꯅ ꯃꯇꯥꯎꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯥꯏ, ꯅꯪꯒꯤ ꯅꯆꯥ ꯑꯇꯣꯝꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯣ. ꯃꯁꯤꯗ ꯋꯥꯡꯂꯦꯟꯅ ꯃꯇꯥꯎꯕꯨ ꯍꯨꯒꯠꯇꯨꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯍꯩꯗꯦ. ꯁꯦ ꯍꯧꯒꯠꯂꯣ, ꯑꯗꯨꯝꯅ ꯇꯧꯕ ꯐꯠꯇꯦ. ꯃꯍꯥꯛ ꯍꯧꯒꯠꯂꯤ. ꯃꯥꯟꯖꯅ, ꯑꯩ ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯆꯥꯕꯨ ꯑꯝꯇ ꯁꯤꯟꯅꯕꯤꯌꯨ. ꯏꯆꯥ ꯁꯛꯅ ꯑꯩꯈꯣꯏꯅ ꯌꯣꯛꯆꯒꯦ. ꯋꯥꯡꯂꯦꯟꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ. ꯏꯇꯥꯎ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯃꯛꯅꯤ. ꯋꯥꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯅ ꯑꯝꯇ ꯃꯣꯃꯣꯟꯗ ꯑꯣꯏꯔꯕꯁꯨ ꯅꯣꯛꯍꯜꯂꯣ. ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯇꯥꯎ. ꯏꯇꯥꯎ. ꯊꯃꯣꯏ ꯑꯅꯤꯃꯛ ꯐꯨꯡꯕꯪꯅꯅ ꯂꯦꯞꯇꯨꯅ ꯂꯩ. ꯏꯃꯨꯡꯗꯅꯤ. ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ. ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯅꯦꯝ ꯑꯃꯗꯤ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯂꯩꯔꯤ. ꯏꯕꯦꯝꯍꯜꯅ ꯍꯔꯥꯎꯅ, ꯅꯨꯡꯁꯤꯔꯦꯗ ꯑꯣꯟꯊꯣꯛꯅ. ꯏꯁꯨ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃꯁꯨ ꯐꯪꯂꯦ. ꯍꯟꯗꯛꯇꯤ ꯏꯁꯨꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯨ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ. ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏ, ꯐꯖꯩ ꯐꯖꯩ, ꯌꯥꯝ ꯐꯖꯩ ꯏꯆꯦ. ꯅꯪꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯤ. ꯅꯁꯨ ꯅꯨꯄꯥ 2 ꯁꯨꯔꯦꯕ. ꯁꯥꯒꯩꯁꯤꯅꯅꯦ ꯅꯨꯄꯥꯒ ꯇꯥꯡꯕꯒ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤ. ꯂꯥꯏꯅ ꯆꯥꯜꯂꯕꯅꯤ ꯏꯆꯦ. ꯑꯗꯣ ꯉꯥꯏꯈꯣꯁꯦ, ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯁꯤ. ꯍꯣꯏ ꯍꯣꯏ ꯏꯆꯦ. ꯂꯥꯡꯂꯦꯟꯁꯨ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯇꯟꯖꯥꯁꯤꯗ ꯊꯥꯗꯣꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ. ꯃꯃꯤꯠꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ. ꯎꯔꯦ ꯐꯝꯖꯥꯎꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯣ. ꯃꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯣ ꯍꯔꯥꯎꯅ ꯁꯠ ꯆꯪꯁꯤꯜꯂꯤ. ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯐꯝꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯖꯩ. ꯂꯥꯡꯂꯦꯟꯗꯤ ꯊꯥꯗꯣꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯦ. ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯁꯠ ꯄꯝꯈꯠꯂꯤ. ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯍꯥꯏ, ꯂꯥꯡꯂꯦꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯆꯥꯗꯨꯕꯨ ꯄꯝꯈꯠꯈ꯭ꯔꯤꯕ? ꯀꯗꯥꯏ? ꯏꯆꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ. ꯑꯩ ꯏꯆꯥꯗꯣ ꯄꯝꯒꯦ. ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯂꯥꯡꯂꯦꯟꯅ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯆꯠꯈ꯭ꯔꯣ. ꯅꯪ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯨ. ꯃꯁꯤꯗ ꯏꯕꯦꯝꯍꯜꯅ, ꯂꯥꯡꯂꯦꯟ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ. ꯏꯃꯥ, ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯒꯤ ꯏꯆꯥ ꯃꯉꯣꯟꯗ ꯄꯤꯔꯣꯏ. ꯑꯩꯒꯤ ꯏꯆꯥ ꯀꯅꯥꯗꯁꯨ ꯄꯤꯔꯣꯏ. ꯑꯗꯨꯕꯨꯕ ꯃꯤ ꯑꯃꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯕ. ꯏꯃꯥ, ꯃꯥꯕꯨ ꯑꯝꯇ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯈꯣ. ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯍꯟꯈ꯭ꯔꯣ ꯏꯃꯥ. ꯊꯥꯗꯣꯏꯅ, ꯏꯃꯥ, ꯅꯃꯧꯁꯦ ꯉꯁꯤꯗꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥ ꯑꯃꯠꯇꯗꯤ ꯁꯤꯟꯅꯕꯤꯌꯨ. ꯏꯃꯥ, ꯅꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ. ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯩ ꯈꯪꯅꯤꯡꯉꯦ ꯏꯃꯥ. ꯏꯕꯦꯝꯃꯜꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ. ꯋꯥꯡꯂꯦꯟꯁꯨ ꯃꯃꯥꯕꯨ ꯀꯧꯊꯣꯛꯏ. ꯑꯗꯨꯒ ꯍꯥꯏ, ꯏꯃꯥ, ꯏꯇꯥꯎꯅ ꯋꯥꯐꯝ ꯑꯃ ꯀꯟꯅ ꯍꯥꯏꯔꯤ. ꯃꯥꯟꯖꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ. ꯏꯃꯥꯒꯤ ꯍꯟꯗꯛ ꯐꯪꯂꯤꯕ ꯅꯁꯨꯁꯦ ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ. ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯪꯉꯥꯎꯅꯔꯦ. ꯏꯃꯥ, ꯅꯆꯥ ꯅꯃꯧꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏꯖꯔꯦ. ꯃꯁꯤꯗ ꯏꯕꯦꯝꯍꯜꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯉꯝꯗ꯭ꯔꯦ. ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤꯅ ꯄꯤꯛ ꯊꯜꯂꯛꯂꯤ. ꯃꯍꯥꯛ ꯃꯃꯧ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯐꯔꯦ. ꯏꯆꯥꯒ ꯏꯃꯧꯒꯅ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯅꯕ ꯏꯁꯨꯁꯦ ꯃꯈꯣꯏꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ. ꯏꯃꯥ, ꯏꯃꯥꯁꯨ ꯌꯥꯔꯦ. ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯒꯨꯟ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯨ ꯊꯣꯏꯊꯣꯏꯕꯁꯨ ꯂꯩꯔꯦꯗꯅ. ꯃꯥꯟꯖꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯆꯩ. ꯏꯕꯦꯝꯍꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯧꯒꯠꯂꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ. ꯏꯁꯨꯁꯦ ꯅꯐꯝꯗ ꯏꯃꯥꯅ ꯁꯤꯟꯅꯔꯛꯀꯦ. ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯦꯝꯍꯜ ꯏꯃꯨꯡ ꯆꯪꯈꯤ. ꯃꯥꯟꯖ ꯃꯊꯃꯣꯏ ꯑꯗꯣ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ, ꯂꯥꯡꯇꯛꯅꯕꯁꯨ ꯐꯥꯎꯏ. ꯏꯃꯨꯡꯗꯅꯤ. ꯊꯥꯗꯣꯏꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯩ, ꯏꯇꯥ, ꯑꯩꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯏꯆꯥꯒꯤ ꯃꯁꯛ ꯌꯦꯡꯗꯨꯅ ꯑꯩ ꯑꯝꯇ ꯍꯤꯡꯖꯒꯦ. ꯏꯆꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯈꯣꯟꯖꯦꯜꯗꯣ ꯑꯩ ꯑꯝꯇ ꯇꯥꯖꯒꯦ. ꯏꯇꯥꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯇꯥꯒꯤ ꯏꯆꯥꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ. ꯑꯩ ꯃꯍꯥꯛꯄꯨ ꯃꯃꯥ ꯁꯛꯅ ꯅꯥꯎ ꯌꯣꯛꯆꯒꯦ. ꯍꯦ ꯑꯉꯥꯎꯕꯤ,
ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯂꯩꯊꯨ ꯆꯠꯂꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡꯒ ꯄꯥꯏꯔꯛꯀꯅꯨ ꯅꯪꯕꯨ ꯀꯔꯝꯕ ꯑꯉꯥꯎꯕꯤꯅꯣ ꯃꯤꯒꯤ ꯃꯆꯥꯕꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ ꯏꯇꯥ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯣ ꯏꯇꯥ ꯂꯥꯡꯂꯦꯟꯅ ꯃꯅꯦꯝꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯏꯃꯥ ꯏꯃꯥ ꯁꯤꯗꯒꯤ ꯑꯉꯥꯎꯕꯤꯁꯦ ꯑꯝꯇ ꯄꯨꯊꯣꯛꯈꯨꯑꯣ ꯑꯝꯇ ꯏꯟꯊꯣꯛꯈꯣꯕ ꯏꯆꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯏꯕꯦꯝꯍꯜꯁꯨ ꯃꯃꯧ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯎꯔꯦ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯥꯎꯔꯦ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏ ꯕꯦꯝꯃ ꯁꯤ ꯅꯪ ꯑꯝꯇ ꯇꯞꯊꯈꯣꯁꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯏꯃꯥ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯃꯥꯕꯨ ꯃꯄꯥꯟꯗ ꯑꯝꯇ ꯇꯥꯟꯊꯣꯛꯄꯤꯈꯨꯑꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯗꯣ ꯀꯟꯃꯜꯂꯦ ꯃꯍꯥꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦꯍꯦ ꯅꯪꯅ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯅꯪꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯄꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯤꯕ ꯃꯗꯨ ꯑꯩ ꯉꯝꯃꯣꯏꯌꯦ ꯑꯩꯒꯤ ꯏꯆꯥ ꯀꯅꯥꯗꯁꯨ ꯄꯤꯕ ꯑꯩ ꯉꯝꯃꯣꯏꯌꯦ ꯑꯩ ꯉꯝꯃꯣꯏꯌꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯉꯣ ꯃꯆꯥ ꯑꯃ ꯐꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯦꯜꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯦ ꯅꯪꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯨ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ ꯕꯦꯝꯃ ꯄꯨꯛꯆꯦꯜ ꯈꯖꯤꯛꯇ ꯆꯥꯎꯊꯣꯛꯎ ꯏꯃꯥꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯤ ꯉꯁꯤ ꯐꯪꯖꯔꯤꯕ ꯏꯁꯨꯁꯦ ꯏꯆꯥꯒ ꯏꯃꯧꯒ ꯑꯅꯤꯗ ꯁꯤꯟꯅꯈ꯭ꯔꯁꯤꯅꯦꯍꯦ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯊꯃꯣꯏꯕꯨ ꯇꯞꯅ ꯇꯞꯅ ꯑꯣꯜꯂꯛꯂꯦ ꯂꯥꯡꯂꯦꯟ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯂꯝꯕ ꯀꯌꯥꯗꯨ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯦ ꯃꯇꯥ ꯊꯥꯗꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯏꯕꯦꯝꯍꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯌꯦꯡꯉꯨ ꯅꯪꯅ ꯃꯍꯥꯛ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯛ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯆꯥ ꯄꯥꯝꯗꯕ ꯃꯃꯥ ꯃꯄꯥ ꯇꯥꯏꯕꯪꯗ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯀꯠꯊꯣꯛꯄ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯋꯥꯡꯕ ꯅꯨꯡꯁꯤꯕ ꯑꯃꯅꯤꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯜꯂꯤ ꯂꯥꯡꯂꯦꯟ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯦ ꯀꯣꯟꯅ ꯊꯪꯗ ꯃꯍꯥꯛ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯍꯥꯏ ꯏꯇꯥ ꯑꯩꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯅꯪ ꯃꯗꯨꯒꯤ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ ꯅꯪꯒꯤ ꯊꯃꯣꯏꯅ ꯐꯪꯂꯝꯒꯗꯕ ꯃꯩꯆꯥꯛ ꯄꯨꯝꯅꯃꯛ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯂꯦ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤꯗ ꯀꯣꯛꯅꯅꯕ ꯃꯃꯥ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯊꯧꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯏꯕꯨꯛ ꯊꯣꯛꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯒꯦ ꯏꯇꯥ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯊꯥꯗꯣꯏꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯇꯥ ꯑꯁꯦꯡꯕꯔꯣ ꯀꯗꯥꯏ ꯏꯆꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯏꯆꯥꯒꯤ ꯀꯩꯁꯨ ꯋꯥꯠꯍꯟꯗꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯌꯣꯛꯆꯔꯒꯦ ꯏꯇꯥ ꯂꯥꯡꯂꯦꯟꯅ ꯃꯊꯥꯗ ꯄꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯈꯣꯝꯂꯥꯡ ꯏꯟꯕꯤꯔꯦ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨ ꯊꯔ ꯊꯔ ꯅꯤꯛꯄ ꯃꯈꯩ ꯏꯇꯥ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯅꯪꯅ ꯅꯥꯎꯀꯣꯟꯕꯤꯌꯨꯀꯣ ꯏꯇꯥ ꯊꯥꯗꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯔꯦ ꯂꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗ ꯁꯤꯟꯅꯈ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯄꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕ ꯊꯥꯗꯣꯏꯅ ꯏꯇꯥ ꯃꯕꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯑꯩ ꯈꯛ ꯀꯥꯎꯔꯣꯏ ꯏꯃꯥ ꯅꯃꯧ ꯉꯁꯤꯗꯤ ꯏꯆꯥ ꯐꯪꯉꯤ ꯏꯃꯥ ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯆꯥ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯖꯩ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯃꯁꯛꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ ꯂꯥꯛꯑꯣ ꯏꯆꯥꯒ ꯄꯨꯟꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯥꯟꯖꯁꯨ ꯃꯊꯃꯣꯏ ꯑꯗꯣ ꯍꯔꯥꯎꯕ ꯐꯥꯎꯏ ꯃꯇꯥꯎ ꯋꯥꯡꯂꯦꯟꯗ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯇꯥꯎꯅ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯩꯅꯁꯨ ꯏꯆꯥꯁꯦ ꯅꯈꯣꯏ ꯑꯅꯤꯗ ꯁꯤꯟꯅꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ ꯍꯣꯏ ꯏꯇꯥꯎ ꯃꯈꯣꯏ ꯇꯥꯆꯧ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯆꯥꯁꯦ ꯌꯨꯝꯗ ꯊꯨꯅ ꯄꯨꯔꯁꯤ ꯏꯇꯥꯎ
ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯏꯇꯥꯎ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤ ꯋꯥꯡꯂꯦꯟ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯍꯥꯛ ꯇꯥꯔꯛꯏ ꯑꯁꯨꯝ ꯇꯧꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯈꯤ ꯃꯥꯟꯖ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯃꯆꯥ ꯄꯤꯕ ꯑꯔꯦꯜꯕꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯃꯆꯥ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯃꯊꯃꯣꯏ ꯋꯥꯔꯝꯕ ꯀꯌꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯃꯁꯛꯄꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯂꯩꯃꯍꯜꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯦ ꯍꯣꯏꯗ ꯏꯆꯥ ꯋꯥꯡꯂꯦꯟꯒꯤ ꯃꯆꯥꯁꯨ ꯑꯩꯒꯤ ꯏꯁꯨꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯝꯅꯃꯛꯁꯦ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯄꯨꯠꯂꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯅ ꯏꯁꯨ ꯁꯛꯅ ꯅꯥꯎꯔꯣꯛꯀꯅꯤ ꯃꯥꯁꯨ ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯌꯨꯛꯅꯤ ꯃꯥꯟꯖ ꯊꯕꯛ ꯆꯠꯅꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯥꯗꯣꯏꯕꯨ ꯀꯟꯅ ꯀꯧꯏ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯀꯧꯕꯤꯔꯤꯕꯗꯨꯕ ꯏꯆꯥ ꯇꯨꯝꯂꯤꯁꯦ ꯎꯗ꯭ꯔꯣ ꯁꯣꯏꯗꯅ ꯍꯧꯔꯛꯄ ꯇꯥꯔꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯀꯥꯎꯅꯤꯌꯦ ꯅꯪꯗꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯦ ꯈꯪꯉꯕ ꯑꯗꯨꯁꯨ ꯑꯌꯣꯛꯄ ꯏꯆꯥꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯣꯏ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯀꯅꯥꯒꯤ ꯑꯌꯣꯛꯄ ꯏꯆꯥꯅꯣ ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯁꯣꯏꯔꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯁꯦ ꯁꯥꯎꯔꯅꯣꯕ ꯑꯩ ꯁꯣꯏꯈꯤꯕꯅꯦꯕ ꯏꯆꯥꯁꯦ ꯃꯃꯥ ꯑꯩꯅ ꯊꯧꯕꯝ ꯇꯔꯥ ꯅꯧꯄꯨꯗꯨꯅ ꯄꯣꯛꯆꯔꯤꯕꯅꯤ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯨꯝ ꯍꯣꯏ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯩ ꯁꯣꯏꯕꯅꯦꯕ ꯏꯍꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯀꯩꯅꯣ ꯆꯥꯛ ꯆꯥꯗꯅ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯥꯛ ꯂꯣꯏꯗꯧꯔꯕꯅꯦ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯏꯃꯥꯒ ꯄꯨꯟꯅ ꯅꯈꯣꯏ ꯑꯅꯤ ꯆꯥꯍꯧꯔꯣ ꯍꯣꯏ ꯑꯗꯣ ꯃꯈꯣꯏ ꯇꯥꯆꯧ ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯍꯣꯏ ꯍꯜꯂꯛꯀꯦ ꯃꯥꯟꯖ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄा ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯃꯗꯧꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯌꯣꯛꯂꯝꯃꯤ ꯄꯤꯕ ꯑꯔꯦꯜꯗꯣ ꯌꯥꯍꯧꯔꯗꯨꯅ ꯀꯞꯂꯛꯂꯦ ꯊꯥꯗꯣꯏ ꯃꯆꯥꯅꯨꯄꯥꯅ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯥꯏꯖꯩ ꯏꯆꯥꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂ ꯃꯥꯜꯂꯤꯅꯦ ꯂꯩꯃꯍꯜꯅ ꯏꯃꯥ ꯌꯦꯡꯕꯤꯔꯒꯦ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯑꯁꯨꯝꯅ ꯊꯥ ꯑꯅꯤ ꯈꯔ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯃꯨꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯅꯔꯤ ꯂꯩꯃꯍꯜꯁꯨ ꯃꯁꯨꯅꯨꯄꯥ ꯑꯗꯨꯗ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯟꯖꯒ ꯊꯥꯗꯣꯏꯒꯅ ꯃꯃꯥꯅ ꯃꯁꯨꯅꯨꯄꯥꯕꯨ ꯅꯤꯡꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯊꯃꯣꯏꯅ ꯄꯦꯟꯖꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯍꯜꯅ ꯃꯁꯨꯅꯨꯄꯥ ꯑꯗꯨꯕꯨ ꯅꯥꯍꯣꯡ ꯑꯃ ꯇꯧꯗꯨꯅ ꯄꯣꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯔꯝꯃꯤ ꯂꯝꯕꯤꯗꯅꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯃꯆꯦ ꯂꯩꯃꯍꯜꯅ ꯃꯁꯨꯅꯨꯄꯥ ꯑꯃ ꯄꯣꯗꯨꯅ ꯆꯠꯂꯤꯕꯗꯨ ꯍꯦꯛ ꯎꯔꯦ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ ꯏꯁ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯌꯣꯛꯄ ꯃꯆꯥ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯅ ꯇꯧꯈ꯭ꯔꯕ꯭ꯔꯣꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯃꯥꯅꯗꯤ ꯑꯉꯥꯡ ꯑꯁꯦ ꯅꯨꯡꯁꯤꯔꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯩꯀꯥꯏꯗ ꯀꯣꯏꯄꯨ ꯄꯨꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤꯅꯦ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯔꯨꯕꯤ ꯀꯥꯟꯅꯗꯦ ꯃꯁꯦ ꯆꯪꯁꯤꯜꯂꯒ ꯈꯟꯅꯕ ꯍꯦꯛꯇ ꯍꯧꯔꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯏꯆꯦ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯏꯁꯨ ꯅꯨꯄꯥꯁꯦ ꯆꯠꯄ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯁ꯭ꯋꯥꯏꯗ ꯆꯠꯂꯝꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦꯒꯤ ꯏꯁꯨ ꯅꯨꯄꯥ ꯂꯩꯔꯕ꯭ꯔꯥꯅꯦ ꯍꯩꯃꯥ ꯅꯈꯣꯏ ꯈꯪꯗ꯭ꯔꯤꯕꯔꯣ ꯇꯨ ꯑꯩꯅ ꯄꯣꯔꯤꯕꯁꯦ ꯏꯁꯨ ꯅꯨꯄꯥꯅꯤ ꯃꯁꯛꯁꯦ ꯐꯖꯈ꯭ꯔꯕ ꯌꯦꯡꯉꯨꯅꯦ ꯅꯈꯣꯏꯁꯨ ꯐꯖꯗ꯭ꯔꯣ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯅꯁꯨꯅꯦꯅ ꯇꯧꯔꯤꯁꯦ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯏ ꯑꯣꯏꯔꯕꯅꯤꯅ ꯌꯦꯡꯐꯝꯒ ꯈꯪꯗꯦꯗ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯕꯨꯛ ꯊꯣꯛꯀꯤ ꯑꯄꯣꯛꯄ ꯏꯆꯥ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯃꯆꯥꯒ ꯌꯣꯛꯏꯁꯤꯕꯨ ꯃꯈꯣꯏꯒꯤ ꯋꯥꯍꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯩꯃꯍꯜ ꯈꯪꯂꯦ ꯑꯗꯨꯒ ꯈꯨꯝꯃꯤ ꯑꯩꯈꯣꯏꯅ ꯐꯖꯅꯕꯨ ꯁꯦꯝꯕꯤꯔꯕꯗꯤ ꯆꯞ ꯃꯥꯟꯅꯩꯗ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦ ꯈꯟꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯏꯆꯦ ꯁꯥꯒꯩ ꯑꯗꯨꯕꯨ ꯀꯟꯒꯦ ꯍꯥꯏꯅꯗꯤ ꯅꯤꯡꯗ꯭ꯔꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄ ꯑꯁꯤꯗꯤ ꯌꯥꯝ ꯂꯥꯜꯂꯤꯗ ꯏꯕꯨꯡꯉꯣ ꯃꯥꯟꯖꯗꯣ ꯆꯍꯤ ꯌꯥꯝꯕꯁꯨ ꯅꯠꯇ꯭ꯔꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄ ꯌꯥꯕꯗꯨꯕꯨ ꯍꯩ ꯅꯈꯣꯏ ꯑꯁꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ ꯅꯃꯤꯠꯇꯨꯗ ꯅꯆꯥ ꯑꯃꯇ ꯎꯔꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯈꯣꯏꯒꯤ ꯅꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯅꯈꯣꯏ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯀꯩꯅꯣ
ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯌꯥꯝꯅ ꯀꯥꯏꯔꯕ ꯋꯥꯔꯅꯦ? ꯏꯕꯦꯝꯃ ꯍꯣꯏ, ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨ ꯌꯧꯅ ꯌꯦꯡꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯅꯅꯦꯝ ꯅꯀꯨꯒ ꯌꯥꯅꯗ꯭ꯔꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯌꯥꯅꯅꯕ ꯍꯣꯠꯅꯔꯨꯆꯣ꯫ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯅꯤꯡꯉꯤ ꯌꯣꯛꯀꯅꯤ, ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯅꯊꯧ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯑꯣꯏꯅ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤꯗ ꯉꯥꯡꯁꯤꯜꯂꯤ꯫ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯂꯩꯄꯨꯡꯅ ꯁꯥꯕ ꯁꯟ ꯃꯣ ꯈꯣꯡꯗꯕꯅꯤ, ꯀꯂꯤꯗ ꯈꯨꯗꯩ ꯀꯪꯗꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ꯫ ꯃꯤꯒꯤ ꯃꯆꯥꯕꯨ ꯏꯆꯥꯅꯤ ꯏꯁꯨꯅꯤ ꯍꯥꯏꯅ ꯌꯣꯛꯄ ꯍꯧꯅꯕ꯭ꯔꯣ? ꯅꯃꯥꯏ ꯑꯁꯤꯗꯨꯝ ꯏꯀꯥꯏꯗꯦꯅꯦ꯫ ꯍꯣ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯁꯤꯕꯗꯨꯝ ꯑꯣꯏꯖꯔꯁꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯆꯠꯈꯤ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ, ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯆꯩꯅꯥ ꯑꯁꯦ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤꯅꯦꯀꯣ꯫ ꯂꯩꯃꯍꯜ ꯃꯗꯨꯗ ꯋꯥꯈꯜ ꯊꯣꯏꯅ ꯍꯦꯟꯅ ꯇꯧꯔꯨꯗꯦ, ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯂꯥꯡꯂꯦꯟꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯗꯣꯏ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯃꯥꯟꯖꯒ ꯊꯥꯗꯣꯏꯒ ꯃꯈꯣꯏ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯂꯣꯟꯅ ꯀꯞꯆꯔꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯡꯉꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯥꯟꯖ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ, ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒꯨꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯔꯝꯃꯤ꯫